Ngasi ayuk anganbada Venezuela thangna anirak yuha hakibagi thodokta mioi chama humfumari Leikhidre amadi chamapal humfutara mathoirom asok apanangkhre amadi lebak aduda emergency lauthokre Richter scale da 7.1 amasung 7.5 yongna hakiba yuha aduna maram oiraga lebak adugi konung Caracas chauna amang ata thoganki ngasi Hakiba yuha adu chahicha asigi oina Latin American lebakta khwaidagi chauna haba yuha oike hairi US Geological Survey USGS report matung ina ahanba yuha haba adu Richter scale da 7.1 magnitude oike aduga epicenter na Caracas tagi kilometer chama humfunipa rom dongchup lomda chatlaga leiba moron manakta leiba mafam amagi laimaidagi kilometer tarahumdoi rom luna leiba mafam amada oike Thodok adugi matung second nifu rom kanaraga hena kanba Richter scale da 7.5 magnitude yauba anisuba yuha amuk hana haki anisuba yuha hakiba adugi epicenter na morondagi kha nongchup rom da kilometer tara taruk rom chatlaga leiba mafam amagi laimaidagi kilometer tara rom luna leiba mafam amada oiki Venezuela gi interim president Delcy Rodriguez na state television da Thoktuna yuha hakiba aduna maram oiraga Leikhidre singi imung manuna thengna horiba awabada sarukyari haina fongdokki adum oinamal thodok aduda mioi kaya Leikhidre gi haibigi chapchaba masingdi pankhide US Pacific Tsunami Warning Center nasu Puerto Rico amadi Virgin Islands da tsunami alert lauthoklu adum oinamal warning adu kona amuk handokki hairi Caracas da mioi kaya masa-masagi mayumdagi chenthoknaraktuna mapanda leinaki mafum aduda building kaya ningkhairakpaga loinana uful kaya paktaknana sandorakpa thengnaki haina thodok adu haktengnana thengnahoba singna fongdoknarakli Interior Minister Diosdado Cabello hai Yuha haba adugi safu tongan-tonganba state singda Fauki amade Altamira district so chauna amangata thoki yuha hakiba adugi after stroke ta amuka hena khudong theningai oirapa yabana miyamna yumgi mapalda lebiyu hainasu mahakna makatana apil tawki